ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯤꯟꯖꯥꯡ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯁꯤꯁꯤꯅ ꯑꯂꯨꯒ ꯀꯣꯝꯄ꯭ꯔꯦꯛꯀ ꯑꯗꯨꯒꯩꯗꯤ ꯀꯥꯔꯣꯟ ꯈꯥꯗꯕꯤꯗꯣ ꯌꯨꯝꯗ ꯄꯥꯟꯕꯅꯦꯕ ꯑꯗꯨꯒ ꯉꯧꯔꯅꯤ ꯑꯗꯨꯒꯒꯤ ꯑꯃꯅ ꯑꯅꯥꯝꯕ ꯀꯥꯡꯁꯣꯏ ꯇꯧꯔꯅꯤ ꯌꯨꯝꯗ ꯄꯥꯟꯕꯅꯦꯕ ꯁꯤꯁꯨ ꯊꯩꯕꯣꯡꯁꯤꯁꯨ ꯌꯨꯝꯗ ꯄꯥꯟꯕꯅꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯗꯨꯒ ꯉꯥꯔꯤꯁꯦ ꯊꯥꯛꯑꯅꯤ ꯀꯩꯅꯣ ꯈꯖꯤꯡ ꯉꯥꯔꯤꯁꯦ ꯑꯗꯨꯒꯩ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯃꯨꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯑꯩ ꯆꯥꯔꯅꯤ ꯆꯥꯕꯗꯨꯗꯤ ꯃꯌꯥꯝꯗ ꯎꯍꯜꯂꯔꯣꯏꯒꯦꯀꯣ ꯑꯗꯣ ꯅꯣꯡꯁꯨ ꯑꯁꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯕꯣꯔꯤꯡ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤꯕ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯆꯥꯔꯅꯤ ꯁꯦ ꯂꯣꯏꯔꯒ ꯆꯥꯛꯀ ꯂꯥꯝꯅ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯅ ꯀꯃꯅ ꯅꯨꯡꯁꯤꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯍꯩꯁꯤꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯗꯒꯤ ꯁꯤꯁꯦ ꯃꯥꯒꯤ ꯇꯦꯁꯇꯣ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯑꯗꯨꯗꯣ ꯍꯥꯏꯔꯝꯃꯨꯀꯣ ꯀꯣꯃꯦꯟꯇ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯄꯥꯜ ꯂꯩꯔꯝꯕ ꯈꯪꯗꯦꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯅꯥꯎ ꯆꯦꯡꯄꯥꯛ ꯂꯩꯕꯅ ꯍꯜꯂꯦ ꯃꯥ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯁꯤꯒ ꯑꯃꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ Hi guys. Kala kay joy bo. Ha? Kala kay joy bo na. Kala joy no. Kari kap to no onda, ha? Kay mal. Itat. Ado ma'am, chembak sina. Akoy ahabi hawna ba. De hawroge ma'am. Se mix tawdri ko ma'am ay sise. ꯑꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯑꯁꯦ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕ ꯃꯣꯔꯣꯛꯁꯤꯅ ꯁꯥꯗ꯭ꯔꯁꯨ ꯍꯥꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯨꯊꯣꯛꯄ ꯁꯤꯗ ꯂꯩꯔ ꯂꯩꯈꯃꯥꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯁꯤꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯦ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩ ꯑꯍꯥꯕꯤ ꯇꯧꯔꯦ ꯑꯍꯥꯕꯤꯁꯦ ꯐꯖꯅꯁꯨ ꯍꯥꯎꯔꯦ ꯉꯁꯤꯒꯤꯁꯦ ꯑꯍꯥꯕꯤ ꯆꯥꯕ ꯑꯁꯤ ꯌꯦꯡꯉꯨ ꯀꯦꯁꯟꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯂꯧꯕꯒꯤ ꯀꯅꯥꯎ ꯀꯃꯥꯏ ꯍꯥꯒꯤꯅꯣ ꯈꯪꯗꯦꯅꯦ ꯍꯥꯕꯗꯤ ꯌꯥꯍꯧꯗꯅ ꯃꯌꯥꯝ ꯄꯥꯏꯒꯦ ꯇꯧꯕ ꯉꯝꯗꯦ ꯍꯦꯛꯇ ꯑꯔꯔ ꯇꯥꯍꯧꯔꯦ ꯃꯩꯈꯨꯗꯣ ꯀꯥꯏꯅ ꯑꯩ ꯌꯣꯡꯒ ꯑꯗꯨꯃꯥꯏꯅ ꯑꯍꯥꯕꯤ ꯀꯧꯏꯁꯦ ꯆꯞ ꯍꯦꯛ ꯆꯥꯅꯩ ꯑꯩ ꯍꯥꯃꯟꯒꯤꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯆꯥꯕꯁꯦ The next morning. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯆꯠꯇꯣꯏꯅꯦꯕ ꯉꯁꯤ ꯁꯤꯜꯆꯔ ꯆꯠꯀꯗꯕ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯀꯦ ꯇꯧꯔꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯣꯡꯁꯨ ꯉꯁꯤꯒꯤ ꯗꯤꯟꯁꯦ ꯋꯦꯗꯔꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯆꯠꯄꯗꯁꯨꯀꯣ ꯁꯤ ꯑꯩ ꯊꯣꯛꯑꯅꯤ ꯁꯤꯒ ꯀꯩꯅꯣꯒꯤ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯁꯦ ꯃꯣꯏꯒꯤ ꯃꯌꯨꯝꯗꯩ ꯂꯧꯗꯣꯏꯔꯣ 가자, 이리로 와. 난 거기는 많이 돌아요. ꯅꯣꯡꯁꯦ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯦ ꯆꯨꯔꯛꯄꯗ ꯍꯧꯖꯤꯛꯄꯨ ꯂꯦꯞꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯕ꯭ꯂꯔ ꯆꯠꯂꯦꯕ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯅꯦ ꯅꯣꯡꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯆꯨꯕꯗꯨꯅ ꯄꯨꯡ 7ꯗꯒꯤ ꯆꯨꯕꯗꯨꯅ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯈꯇꯪꯕꯨ ꯍꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯅꯣꯡꯁꯦ ꯆꯨꯕꯇꯁꯨ ꯅꯠꯇꯅ ꯅꯣꯡꯁꯨ ꯈꯥꯛꯏꯕ ꯀꯟꯅ ꯈꯥꯛꯏꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯂꯧꯕ ꯉꯝꯃꯔꯣꯏ ꯈꯔ ꯂꯧꯔꯒ ꯐ꯭ꯂꯥꯏꯠ ꯃꯨꯠꯇ ꯊꯝꯃꯅꯤꯕ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯇꯩꯁꯨ ꯑꯥꯖꯕꯒꯤ ꯇꯧꯕ ꯍꯥꯏꯗꯣꯀꯣ ꯉꯁꯤꯒꯤ ꯅꯣꯡ ꯆꯨꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯆꯨꯕꯁꯤꯒ ꯏꯁꯤꯡ ꯇꯨꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯕꯦꯛ ꯃꯅꯨꯡꯗ ꯍꯥꯞꯆꯟꯅ ꯊꯝꯃꯨꯔꯕꯅꯤꯕ ꯅꯣꯡꯐꯦꯟꯁꯨ ꯄꯥꯏꯁꯜꯂꯦꯕ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯆꯣꯠꯀꯅꯤ ꯍꯥꯏꯅ ꯏꯁꯤꯡꯁꯦ ꯎꯕꯁꯤꯒ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯍꯣꯜꯂꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤꯕ ꯑꯁꯤꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯨꯅꯤꯕ ꯑꯁꯥꯏꯁꯦ ꯌꯥꯝ ꯏꯁꯤꯡ ꯇꯨꯡꯒꯜꯂꯤꯕ ꯅꯣꯡ ꯈꯔ ꯆꯨ ꯌꯥꯗꯦꯕ ꯑꯃꯨꯛꯇ ꯂꯣꯏꯁꯟꯗꯦꯕꯣ ꯃꯣꯕꯥꯏꯜ ꯀꯦꯃꯦꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯇꯥꯔꯨꯕꯗꯒꯤ ꯑꯅꯤꯁꯦ ꯂꯩꯍꯧꯔꯦ ꯀꯗꯩ ꯁꯤꯕꯣ ꯐꯣꯇꯣ ꯀꯥꯞꯄꯤꯅꯤ ꯀꯩꯅꯣꯝ ꯆꯥꯁꯤꯀꯣ ꯑꯩ ꯁꯤꯗꯩ ꯆꯥꯁꯤꯔ ꯅꯨꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯗꯩꯅꯣ ꯈꯪꯗꯦ
ꯀꯩꯅꯣ ꯃꯥꯁꯦ ꯑꯩ ꯆꯥꯗꯣꯏꯁꯦ ꯍꯦꯡꯒꯦ ꯍꯦꯟꯖꯟ ꯆꯥꯗꯣꯏꯅꯤ ꯁꯤꯒ ꯀꯩꯗꯧꯕ ꯌꯦꯡꯒꯦ ꯀꯩ ꯆꯥꯁꯤꯒꯦ ꯑꯩ ꯅꯪꯒꯅꯤ प्लेन होगा पनीर होगा अंडा होगा अभी दे दो चासीको करी नंग कई जादनो चावल नहीं है राइस के अलावा नहीं है पकौड़े ऐसा कुछ नहीं है माता चलेंगे ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯦ ꯏꯅꯥꯎꯄꯤꯁꯤꯅ ꯃꯥꯟꯖꯨꯝꯗꯩ ꯆꯥꯛ ꯆꯥꯔꯛꯑꯦꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯑꯇꯣꯞꯄꯗ ꯆꯠꯂꯒ ꯃꯥꯅ ꯄꯔꯥꯊꯥ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ NIT ꯌꯧꯔꯦꯕ ꯑꯗꯣ ꯅꯣꯡꯁꯦ ꯉꯁꯥꯏꯗꯒꯤ ꯆꯨꯕꯗꯣ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯖꯤꯛꯅ ꯈꯔ ꯇꯞꯊꯔꯦ ꯑꯗꯣ ꯆꯨꯗꯤ ꯆꯨꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯅꯣꯡ ꯆꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯊꯧ ꯈꯔ ꯃꯣꯏ ꯁꯤꯜꯆꯔꯗ ꯄꯣꯠ ꯈꯔ ꯂꯩꯕ ꯆꯪꯒꯗꯕ ꯂꯩ ꯑꯩꯅ ꯆꯪꯉꯔꯣꯏ ꯅꯣꯡ ꯆꯨꯕꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ अमुक इसिंग चावब्रा हमने नों चुना अखोय हल्ले हजि संदा ताव मानदे ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯕꯥꯏ